fencing sima once tawbi kraba FMR sima thingbi kraba adugi mathak to the border guarding sima silak kraba aduga NRC siga tawbi ragadi akhoi yare politics sai potharasu asi tawdri baudi famse kanamta da pithok pa yate ko ai fire ga machine madi lochalam da madi praja kalam da yada laiba kalam da yada Honorable CM na he haibiba akhoi NRC tawrani akhoi na NRC tawre ILP tawre border fencing tawrani FMR lauthokre haidna Chief Minister he public tangambi bado madu Chief Minister isana lan aran badu de thajari bra natragana khangda na tasingna thajari bra thajagi on deliberately public pu mislead tawribra I mean this is very doubtful madam di miyang biu akhoi NRC na mitei kan mangamoye look at Assam the NRC to buda karib oigene leiriba Manipur da NRC thugaraga changakhiba khongjai sing changakhiba Burma da gi changjalakiba Bangladesh changjalakiba singje makhoi je amod akai ne na leibak ta phumjan khiba yaba nati makhoi je amod akai ne na turin da akhoi gi samudra thadak bi yaba na soital leido matam khara akhoi makhoi gi citizen voting kano tigi voter list khara thokpi ai aduna akhoi karigum film amatada mitei bu kangi haragati schedule tribe list hapanatna kaisu atopa pamei leite upai leite mase ayakna all meeting council na haijeri base Chief Minister billion munna khanda bio Manipur ki akhanga hei intellectual kayama Manipur tagi haukiba mitei intellectual kayama Bharat ki pham kayada Prithim pham kayada lai makhoi na ngamju tajer makhoi su hari wafam sirdi Chief Minister billion gi ikhen khena de maramdi kana umamtana maiti basic oiba mitei ekhoi karmai tawni hingde da ha basic oiba kana kanam na touch tawdabne masimuk sathina laibak thibani hana wall meeting council na thamjage maramdi maitei bu karigum fium matada Chief Minister he highway koi NRC tawre koi ILP tawre koi border fencing tawre gan highway ba FMR lok thoi highway je this is not going to save the mitei asna mitei protect to mo mamdi damage o yam hen kana bu yam henjan garabne ba especially after this mayhem Manipur da thoi ba honorable CM gi liching makha da thogali ba thogi ba masigi mayhem je koi gi khongjai singna mitei singna lan ta na thori ba sing masidagi adi amuk chim mitei film je yam hena shoksil labani akhoi di mangbagi da mangbang hak to oibane masi fana Bharat Sarkar ngasi aroi ba akhoi gi protect Bharat Sarkar masi lephal laga so asida manghoga da badudi mitei khaktane akhoi ne yam akhoi moida tara mang akhoi 90 mang da ne si khanbio si N Biren Singhona mitei da mukta khalaga Maitei se protect to bironge ayaki matam no maitei se mangba yaba manghallame hoji protect to bironge hai bataragati ST da maitei gi mem chanchaloba sinatan atopa kaimta lei kaigumamta leite simse thajabiyo all maitei council ngasi amuksu hanna hangatchar bise kaino matam lesilaktre 2026 ta tawgadaba di limitations haibase mase matam suklai leitrabane mase Chief Minister na chung thinda dana ama natra ama haidna Chief Minister ga happy wakal manaba CSO sing leaders singa Chief Minister ga chamina ba yaba akhoi Manipur gi miyambu lan lamjing bai mong tor mase tobi gano Chief Minister gi natakta masi maitei singna karigumba hoji protect hautra ga madudi lakha madu diet responsibilities adu di Chief Minister mathak loina tagani thajabiyo ana kindly maitei ST owner mase suksoi suidana matam thindana tawbiramo World Meitei Council na hairisi the universal truth ne chumlewa po ne Meitei haiba phurupsi Meitei do define tok joi ko Meitei siam chawe ana Meitei ha phurupsi ST gi kaino da akhoi gi president na thokpo order 1950 order amend to adu de enlist to hapchan bi haibani masidi rightful claim ni aduga masi claim si kang amatane yet pasu yadaba kaigina kanda ai indigenous people ni ai scheduled tribe ni kan amtana hairaba mi group tu haijane ba ada khosi da khangna da bani na kangbu khrana ga yet thok yesin ga tawi mani pung si ga leibak ni da yet pagi akhoi politics of kang yet haije ko mathung khang kang yet to gi to adu da su dum sarkar na yet na re du na yaro ene tokpa sidi fruit tu haije dawni maitai na haidawni ai khoi scheduled tribe to chalalu we are the indigenous people like maintain hygiene. Can answer my year payada. I'm going to hygiene. And a year payade, which is